COVID-19 ꯄꯥꯏꯔꯛꯈꯤ ꯑꯃꯅ ꯁꯥꯔꯚꯤꯁ ꯑꯁꯤ ꯍꯧꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯁꯤ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯗꯁꯨ ꯀꯣꯔꯣꯅꯥꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯌꯥꯎꯈꯤꯕ ꯑꯗꯒꯤ ꯑꯩꯅ ꯁꯥꯔꯚꯤꯁ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯐꯦꯁꯕꯨꯛꯇ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯁꯣꯔꯣꯛꯁꯤꯗ ꯑꯣꯜꯂ ꯇꯥꯔ ꯂꯩꯕ ꯑꯁꯤꯗ ꯃꯌꯥꯝꯁꯤꯅ ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚꯅꯤ ꯍꯥꯏꯔꯒ ꯂꯧꯈꯠꯄꯤꯗꯗꯅ ꯃꯍꯥꯛꯀꯤ ꯁꯣꯔꯣꯛ ꯂꯩꯃꯥꯏ ꯊꯛꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯐꯦꯁꯕꯨꯛꯁꯤꯗꯒꯤ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯌꯥꯝꯁꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯁꯥꯔꯚꯤꯁ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯦꯡꯅ ꯂꯩꯗꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯗꯅ ꯑꯩ ꯇꯧꯖꯕꯗꯤ ꯅꯠꯇꯦ ꯁꯦꯡꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯖꯔꯒ ꯑꯗꯩ ꯌꯨꯝꯗ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯐꯝꯖꯔꯒ ꯑꯩ ꯁꯨꯝ ꯍꯤꯡꯅꯕꯅꯤ ꯍꯥꯏꯅ ꯁꯨꯝ ꯍꯣꯠꯅꯖꯕꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯁꯔꯀꯥꯔꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯐꯥꯎꯕꯗꯤ ꯑꯩ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥꯕꯨꯗꯤ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯂꯩꯖꯦ ꯍꯥꯏꯔꯒꯁꯨ ꯑꯩꯁꯦ ꯒꯥꯔꯤ ꯀꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯔꯗꯤ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯤ ꯁꯨꯝ ꯁꯥꯔꯚꯤꯁꯇꯤ ꯇꯧꯁꯤꯜꯂꯛꯄꯅꯤꯅ ꯇꯧꯕꯅ ꯑꯩꯅ ꯕꯦꯀꯤꯡꯁꯨ ꯂꯩꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯒꯥꯔꯤꯁꯤ ꯄꯨꯔꯥ ꯄꯩꯁꯥꯁꯦ ꯄꯨꯊꯣꯛꯑꯒꯁꯨ ꯁꯦꯝꯕ ꯈꯣꯠꯄꯒꯤꯁꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯗꯨꯒꯨꯝꯕꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯑꯒ ꯂꯦꯞꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯋꯥꯕꯗꯤ ꯑꯩꯉꯣꯟꯗ ꯂꯩꯖꯩ ꯑꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯇꯧꯒꯦ ꯍꯥꯏꯕꯒꯤꯗꯤ ꯑꯁꯥ ꯂꯩꯖꯩ ꯃꯁꯤ ꯊꯥꯔ ꯋꯦꯕ ꯂꯥꯛꯑꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯅꯗꯤ ꯈꯟꯖꯕꯗꯤ ꯑꯗꯨꯃꯛꯄꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯃꯗꯤ ꯁꯃꯥꯖꯁꯤꯒꯤ ꯁꯣꯖꯣꯛꯀꯤ ꯃꯇꯨꯡ ꯏꯜꯂꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯃꯛꯇꯁꯨ ꯑꯩꯅ ꯁꯥꯔꯚꯤꯁ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯄꯟꯕ ꯑꯌꯦꯠꯄ ꯌꯥꯝꯅ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯃꯁꯤꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯟꯍꯟꯅꯤꯡꯉꯤ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯌꯦꯡꯁꯤꯟꯕꯕꯨꯗꯤ ꯂꯩꯇ꯭ꯔꯤ ꯂꯩꯕꯕꯨꯗꯤ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯤꯃꯛ ꯇꯧꯖꯔꯛꯏꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯅ ꯂꯝ ꯑꯔꯥꯞꯄ ꯑꯃꯗꯤ ꯑꯅꯛꯄ ꯊꯤꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯃꯇꯥ ꯊꯤꯗꯅ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯇꯧꯖꯔꯛꯏ ꯑꯗꯨꯕꯨ ꯊꯥꯔ ꯋꯦꯕ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯇꯧꯖꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥꯕꯨꯗꯤ ꯑꯗꯨꯝ ꯂꯩꯖꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯒꯤ ꯇꯧꯖꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤꯒꯤ ꯃꯁꯛ ꯈꯪꯕꯤꯕ ꯍꯥꯏꯔꯒꯗꯤ AMP ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯑꯃꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯏꯅ ꯐꯪꯖꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯕꯗ ꯊꯧꯕꯥꯜ ꯖꯤꯂꯥ ꯄꯔꯤꯁꯠ ꯑꯗꯛꯁꯥ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯟꯁꯄꯦꯛꯇꯔ ꯃꯣꯏ ꯑꯃꯅꯤꯅꯁꯨ ꯍꯥꯏꯐꯦꯠ ꯑꯩꯒꯤ ꯃꯇꯦꯡ ꯑꯗꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯑꯗꯨꯝ ꯈꯔ ꯇꯧꯕꯤꯔꯦ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯗꯒꯤ ꯑꯩꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯑꯩꯒꯤ ꯀ꯭ꯂꯕ ꯁꯤꯀꯣ ꯀ꯭ꯂꯕ ꯑꯩꯅ ꯑꯃ ꯂꯩꯖꯩ ꯑꯁꯤꯅꯁꯨ ꯑꯗꯨꯝ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯕꯤ ꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯇꯦꯡ ꯇꯧꯕꯒꯤꯗꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯩꯖꯗꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅꯗꯤ ꯁꯦꯡꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤꯗ ꯄꯨꯔꯥ ꯐꯨꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯤ ꯃꯔꯤ ꯂꯩꯅꯕ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯅ ꯑꯩꯒꯤꯅ ꯇꯧꯖꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯄꯨꯔꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯅ ꯁꯥꯔꯚꯤꯁꯁꯤꯅ ꯃꯤꯌꯥꯝꯅꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯕ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯔꯚꯤꯁ ꯑꯁꯤ ꯆꯠꯆꯕ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯃꯃꯥꯁꯤ ꯆꯪꯂꯛꯄ ꯀꯥꯟꯗ ꯏꯃꯥ ꯅꯪ ꯆꯪꯂꯛꯀꯅꯨ ꯍꯥꯏꯅ ꯊꯤꯡꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯉꯁꯤ ꯁꯤꯕ ꯅꯥꯕ ꯍꯤꯡꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯁꯥꯔꯚꯤꯁ ꯇꯧꯖꯔꯤꯕꯁꯤꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯗꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅꯁꯨ ꯑꯀꯟꯕ ꯃꯤꯠꯌꯦꯡꯗꯤ ꯆꯪꯍꯟꯖꯅꯤꯡꯉꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯒꯥꯔꯤꯒꯤꯁꯨ ꯈꯨꯗꯣꯡ ꯆꯥꯗꯕꯗꯤ ꯑꯗꯨꯝ ꯂꯩꯁꯤꯜꯂꯦ ꯃꯔꯝꯗꯤ ꯃꯇꯝꯁꯨ ꯁꯥꯡꯅ ꯇꯧꯁꯤꯜꯂꯛꯑꯕ ꯑꯗꯒꯤ ꯁꯦꯝꯒꯗꯕ ꯁꯥꯒꯗꯕ ꯁꯨꯝ ꯃꯌꯥꯝ ꯂꯩꯕ ꯑꯗꯒꯤ ꯑꯩꯒꯤꯅ ꯁꯥꯔꯚꯤꯁꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯗꯨꯝ ꯂꯥꯛꯇꯕꯗꯤ ꯅꯠꯇꯦ ꯂꯥꯛꯏ ꯑꯗꯨꯕꯨ ꯂꯥꯛꯏ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯀꯩꯗꯧꯖꯕꯒꯤꯗꯤ ꯅꯠꯆꯗꯦ ꯁꯦꯡꯅ ꯇꯧꯖꯔꯤꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯣꯏꯕꯒꯤ ꯁꯥꯔꯚꯤꯁ ꯑꯁꯤꯗꯁꯨ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯁꯤꯌꯥꯔ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯑꯩꯅ ꯊꯥꯔ ꯋꯦꯕꯄꯨ ꯂꯥꯛꯁꯅꯨ ꯐꯣꯔ ꯋꯦꯕꯄꯨ ꯂꯥꯛꯁꯅꯨ ꯑꯩꯁꯨ ꯁꯤꯕ ꯍꯤꯡꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯊꯣꯛꯆꯔꯤꯕꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇ ꯑꯗꯨꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯩꯖꯔꯤꯕ ꯁꯤꯡꯁꯤꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯑꯩꯅꯁꯨ ꯃꯥꯏ ꯄꯥꯛꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯖꯩ